Social media da thagalakpa tongan ba I pau miyam da thamjari. Ahan bada Manipur updates tagi lokhat charaga. Kaching district ki Waikhong police station na konba laimanai singkhong da JCB na tawrubada ariba bom ama thengnare haidi. Mathang da idu ningtho Facebook account dagi lokhat charaga. Satellite image da uriba Kangpokpi district ki manung chanba cycle subdivision gi Molkon village ki paktakna na kokliba singi jaga singasida poppy plantation yamna saungna tawri. Poppy plantation asi local security personnel sing khangi asauba senfam lauraga senari. Poppy plantation tawriba asidagi lakpa income na khutlai lerega maitai da lan tanana ba resource mobilization tawribani haina khunja singdagi support phangnana ba watemli. Poppy plantation singasi drone sizinadana yengbada soidana mapping tawba ngamgani maramdi khaji kharaki umang koktholaga thaba natte. Saukraba mafam mayam ama koktholaga paktaknana thari. Kangpokpi district ta thaba poppy singasi security force ta yamna sauba senfam piraga mamangdagi hauna thaba ngaktani haujiksu thari. Head office tagi action lokhalu haina order piraba phawba lokhat pangamgadaba security personnel Kangpokpi district ta leitre. Complaint tawfam leitre hauji Kangpokpi district free thare. Mathangda Manipur today dagi lokhat charaga. Lanjena duna relief camp sing da leiriba miyoi sing isa isagi yumda Hanjanba yanaba singi security matik sana thamduna lengakna amadi DC gi khuthangda yum sana ba hotnaragani. Isana yum sajagi sel oina pibiyo hairabasu pinaba thorang tawre. Maduna tabida lengakna yum sabagi thaudang pumba yum sabiyo hairagasu CM da high C hariba contact number 9534795347 asida call taraktuna khangan birao 24/7 adumak online legani haina Manipur gi chief minister nongthomam birena phongdokhre loisilakpada Surchandra Judoko Semboi Maitei Facebook account dagi lokhat charaga Athauba singna miyam da khangalakpa pawdam Nungsiraba iramdam gi kanglaisa singi maraktei iramdam la natabada paw fazana khangdana miyam da sandokliba Facebook account page group pumna makna aikhoibu ta sengna nungsibiba aikhoigi khanbiba oiradi haujik thangnaba leibakta thoknariba lana sigi paw amata sandokpigano aikhoigi izat aikhoigi liklam khangbiyo aikhoina na khoida haijari aikhoina ngasi fawba ningtam lan haujariba miyam gini aikhoina thengnariba lan thengsida puning thogatpiba thaujal pibiba oiradi lana sigi paw amata sandokpinu Aranba kaya amasu yauri nakoina paw sandokpada iramdam gi lan gi paw sandokpada aikhoi kaisu haide haifam suthokte aikhoi gi tawfam thokpa tawjaba natana adubu thangnaba leibaki lan sida paw amata sandokpinu aikhoi bu kanano karino khantha biraga aikhoi bu nungsibiyu hana thagat nakhiba post yaurabasu kakpiyu aikhoi na haijai se puksel sengna haijai bani masida nakoina tabidrabadi aikhoi gi liklam mache tana kaithabada nakoina asoba mateng piri amadi loilam leinga ki lalongda nakoisu yauri haina takpani Aikhoigi thawai mangkhiba yai natraga lan mai pakpa yai natraga yiknabagi makhutta takhiba yai adubu aikhoi thauna hanbadi laite aikhoigi itung induna khongul lirakpai mahut karigi aikhoibu maithina na balambida pusinge khanbiri loisilakpada khuda ki I paw singi update yengbibagi damak maitrabak news channel bu support tawbiduna subscribe tawsinbiyo like comment share tawbiduna adomadongi mod phongdok biba kawbigano